India pumbada pangthok na bagum Sardar Vallabhbhai Patel gi chamaga nifutare suba birth anniversary amadi India gi Prime Minister Oirambi Indira Gandhi na leikidaba chahi 39 subagi thoram ngasi Churachandpur district tasu pangthokre. Churachandpur District Congress Committee na sinduna Red Cross Road ta leiba manga waipai ki sangleda pangthokiba ngasi gi thoram aduda Manipur Pradesh Congress Committee MPCC gi President K Mega Chandra, former Minister T Manga, MPCC gi Social Media Department gi Chairman S Malem Khombana chingba Congress Party gi maru oiba miyoi kayana leikidraba Sardar Vallabhbhai Patel amadi Prime Minister Oirambi Indira Gandhi ki mafamda lei sukatuna ikai khumnaba utkhi amadi leibak asigi apunba saktam ngaknanaba wat saksu lauki. Thoram aduga mari lainana MPCC ki President K Mega Chandrana leikidraba luchingba ani asina apunba India ama sagatnaba amadi leibak asibu chawkhatnaba hotnabada achauba thodang lauramki. Makhoi leirambana ngasigi India asi purakpa ngambani maram asina ngasigi mirol asina leikidraba luchingba ani asibu kaidonungda kauthokpam thokte haiki. भारत की सरदार वल्लभभाई पटेल है भारत की इंटीग्रिटी मथौना फब लेबाकी कथोखिबा अदिगुंब लीडर अमनी महागसी महाकी सुबा थौना फब अमदी कथोखबा इंडिया की अकनबा यूनिटी सागलंबा अदिगुंब मिसगमा ओइबसिना महागसी भारत की आयरन मैन ऑफ इंडिया हाइना खंगनदना भारत की असुंबा यामना अफबा मपारी मवैना भारत सिंबा थुंना पाखोई लोइनना भारत की प्राइम मिनिस्टर ओइबिरंबी श्रीमती इंदिरा गांधी महागसिसु लेबासी यामना मटिंग लेबा मथौना लेबा अदिगुंबा नुपी लक्तगी प्राइम मिनिस्टर ओइबिरंबी कांग्रेस की लुसिंगबी श्रीमती इंदिरा गांधी जी से महागसिसु लेबाकी दमक्ता यामना कथोकपा अमसु यामना थौना फबा प्राइम मिनिस्टर अमनी. Bangladesh ta mifam pangthoknanaba amadi Sinam Tanubabu Memorial International Award piragani haibagi warot laukre. Warep asi ngarang ayuk pung 11 taba matamda Manipuri Short Story Society India gi Central Executive Committee gi mifam ama Naharol Khoidirol Silup Lakhipur gi Library Hall da pangthokpada laukibani. Hariba mifam atuda loop asigi handak Bangladesh ta pangthokadaba chahi gi mifam gi delegate masing lepthokpaga loinana Sinam Tanubabu Memorial International Award chaliba chahi ingkum jali singani ga supna kuni thoidagi piragani haina amata oina warep nakhi. Award asida sel oina lupali sing tara sol amadi memento su yauri. English singaniga supna kungi January amadagi na English singaniga supna kun matogi December kun tramatoi faupagi manungda phone kiba khwaidagi phajaba wari machagi lairikta mana asi piragani haina lupki maikaidagi General Secretary Sarat Thokchomna phongdokhi. Hiram masiga mari lainana miyoi taret na saba award committee amasu semkhre. Award committee asina phongdorokpagi matung ina mathang tha November 15 faubagi manungda loop asigi tongan ba mafamda lairiba unit singi khuthangda loop ki General Secretary gi mafamda lairik ki copy ahum yorokna basu phongdokhi. Sardar Vallabhbhai Patel na India ning tamna bahotnabada achauba thodang lauramkhibaga loinana ningthau panba state chamnga homfu pinsinana bahotnaramkhi. India na ning tamlaba matungda mahakna ahanba deputy prime minister oiramkhi. English singaniga supna tara mari dagi hauraga October 13 bu National Unity Day or Rashtriya Ekta Divas haina ngasi fauba thoram pangthokuna lakpani. Iron Man of India haina khangnaba Sardar Vallabhbhai Patel gi chamaga nifutaret suba mapokumona lakpada 44 Assam Rifles na 22 sector IGAR East Kimityang Makhada wasak lobgi thoram pangthokbaga loinena Tamenglong da Mars Pass chathakibaga loinena Azuiram Khungangda Unity Run pangthokre. Unity Run aduda mahairoi 95 romna sarukyaki. Laibak asigi mafam khuding magta pangthok na bagum District Administration Thoubal amasung NYK Thoubal na sinduna Independent India gi ahanba Deputy Prime Minister oiramba Iron Man of India hairaga su khangnariba Sardar Vallabhbhai Patel gi chamaga nifutaret suba birth anniversary ki thoram Rashtriya Ekta Divas ngasi DC Thoubal gi complex ta pangthokre. Thoram adugi saruk ama oina NYK Thoubal NSS Unit Waikhom Mani Girls College Thoubal College
JDO Zone 3 Thobal amasung District Administration Thobal na punna sinduna Thobal wang matabadagi Run for Unity haiba miyamgi rally amasu DC Thobal Ahanthem Subas IAS na lamthaduna DC office fauba chatki amadi mahairoi kayana saruk yaduna Asian Highway 01 gi DC office gate ta human chain semduna apunbagi saktam sagatki tungda DC Thobal Ahanthem Subas amadi SP Thobal Joge Chandra Haubizamna luchingduna Sardar Vallabhbhai Patel gi photo da leikatuna ikai khumnabu utki loinana DC na miyam punna wasak amasu lawminaki Thauramga mari leinana DC Thobal Ahanthem Subas na haikibada aikhoi gi India punsin daba yade aikhoi unity laitaba yade haiba Sardar Vallabhbhai Patel na pibiramba wakhalon adu aikhoi khudingmak na tung inminasi haiba pandamda unity run yauna ngasi gi thauram asi pangthokpani haiki